ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯨ ꯊꯛꯄ ꯄꯥꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ, ꯈꯨꯜ ꯑꯁꯤꯗ ꯇꯣꯝꯕ ꯀꯧꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕ ꯌꯨ ꯌꯥꯝꯅ ꯊꯛꯄ, ꯃꯇꯝ ꯆꯨꯞꯄꯗ ꯌꯨ ꯉꯥꯎꯔꯒꯇ ꯂꯩꯕ ꯅꯨꯄా ꯑꯃꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦꯛ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯌꯨ ꯊꯛꯇꯨꯅꯇ ꯑꯗꯨꯃꯛ ꯂꯥꯛꯂꯕꯅꯤ꯫ ꯇꯣꯝꯕꯒꯤ ꯃꯆꯥ ꯑꯅꯤ ꯂꯩꯔꯝꯃꯤ, ꯑꯃꯅ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯥꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯁꯨ ꯃꯄꯥꯒꯨꯝꯅ ꯃꯥꯁꯨ ꯌꯨ ꯌꯥꯝꯅ ꯊꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯂꯥꯏꯖ ꯊꯣꯡꯂꯤꯕ ꯆꯥꯛꯇꯨ ꯌꯥꯝ ꯀꯟꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯊꯧꯕ ꯆꯪꯂꯛꯇꯨꯅ, "ꯕꯦꯃꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕꯣ?" "ꯂꯣꯏꯗꯣꯔꯦ ꯇꯥꯆꯧ꯫ ꯇꯥꯆꯧ ꯊꯕꯛ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯏꯅꯦ." "ꯍꯣꯏ ꯇꯥꯆꯧ, ꯑꯩ ꯊꯤꯔꯛꯑꯒꯦ." ꯂꯥꯏꯖ ꯆꯥꯛꯇꯨ ꯂꯣꯏꯗꯨꯅ ꯊꯤꯔꯝꯃꯤ꯫ "ꯇꯥꯆꯧ, ꯆꯥꯅꯕ ꯇꯧꯔꯣ." "ꯅꯪꯁꯨ ꯆꯥꯔꯁꯤꯗꯅ." "ꯍꯣꯏ ꯇꯥꯆꯧ." "ꯅꯪꯁꯨ ꯂꯧꯕꯨꯛ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ?" "ꯆꯠꯇꯣꯏꯅꯤ." "ꯄꯥꯕꯒꯤꯗꯤ ꯊꯤꯔꯝꯃꯕꯣ?" "ꯊꯤꯔꯒ ꯀꯨꯞꯄꯒ ꯊꯅꯝꯃꯤ." "ꯍꯣꯏ ꯍꯣꯏ." "ꯅꯪꯒꯤ ꯏꯔꯣꯟꯕꯁꯤꯗꯤ ꯃꯣꯔꯣꯛ ꯈꯔꯗꯤ ꯁꯥꯏꯅꯦꯍꯦ." "ꯍꯟꯗꯛꯀꯤ ꯃꯣꯔꯣꯛꯁꯤꯗꯤꯅꯦ ꯌꯥꯝ ꯁꯥꯏꯌꯦ ꯇꯥꯆꯧ." "ꯍꯥꯎꯕꯕꯨꯗꯤ ꯌꯥꯝ ꯍꯥꯎꯏꯗ." "ꯑꯗꯨ ꯇꯥꯆꯧ, ꯀꯩꯗꯧꯔꯒꯦ? ꯅꯪ ꯌꯨ ꯊꯛꯄꯗꯣ ꯇꯣꯛꯑꯣꯕ." "ꯇꯣꯛꯑꯗꯕꯅꯤ." "ꯇꯣꯛꯑꯅꯤ ꯍꯥꯏꯔꯒ ꯁꯨꯛꯇꯣꯛꯇꯤ ꯇꯣꯛꯇꯦ." "ꯇꯣꯛꯑꯒꯦ ꯈꯟꯕꯅꯤ, ꯑꯩꯁꯨ ꯍꯦꯛꯇ ꯉꯝꯗꯕ." "ꯇꯥꯆꯧꯁꯨ ꯌꯨ ꯊꯛꯄ, ꯄꯥꯕꯁꯨ ꯌꯨ ꯊꯛꯄ, ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩꯌꯦ." "ꯇꯥꯆꯧꯁꯨ ꯈꯪꯉꯤꯅꯤ. ꯏꯀꯥꯏꯕꯗꯨꯅ ꯑꯃ ꯑꯣꯏꯔꯒ ꯅꯁꯥꯁꯤꯡꯗꯣ ꯑꯝꯇ ꯌꯥꯔꯔꯣꯏ ꯍꯥꯏꯕ." "ꯇꯥꯆꯧ ꯊꯛꯑꯔꯣꯏꯒꯦ." "ꯑꯗꯨ ꯉꯥꯛꯇꯅꯤ ꯇꯥꯆꯧꯒꯤꯗꯤ." "ꯍꯟꯗꯛꯇꯤꯅꯦ ꯑꯁꯦꯡꯕꯒꯤ ꯊꯛꯑꯔꯣꯏ." "ꯑꯗꯨ ꯇꯥꯆꯧ, ꯑꯩꯗꯤ ꯍꯣꯏ." "ꯆꯠꯂꯣ, ꯅꯪ ꯂꯧꯕꯨꯛ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯨꯔꯣ. ꯇꯥꯆꯧꯅ ꯀꯣꯟꯁꯦ ꯐꯦꯡꯕꯤꯔꯒꯦ." "ꯍꯣꯏ ꯇꯥꯆꯧ, ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯨꯔꯒꯦ." "ꯆꯣ." ꯂꯥꯏꯖ ꯂꯧꯕꯨꯛ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯧꯕꯅ ꯀꯣꯟꯁꯤꯡ ꯑꯗꯨ ꯐꯦꯡꯗꯣꯛꯂꯤ꯫ ꯂꯥꯏꯖꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ, "ꯇꯥꯆꯧ, ꯑꯩ ꯊꯣꯛꯑꯒꯦꯀꯣ." "ꯍꯣꯏ." ꯂꯥꯏꯖ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯃꯇꯥ ꯂꯥꯡꯂꯦꯟꯁꯨ ꯂꯥꯛꯇꯨꯅ, "ꯑꯩ ꯅꯣꯏꯗ ꯆꯪꯉꯛꯀꯦ ꯇꯧꯔꯝꯃꯤꯅꯤꯅꯦ." "ꯑꯩꯁꯨ ꯅꯣꯏꯗ ꯂꯥꯛꯀꯦ ꯇꯧꯏꯅꯤ." "ꯃꯇꯥꯡ ꯆꯞ ꯆꯥꯔꯦ." ꯂꯥꯏꯖꯅ, "ꯑꯗꯣ ꯃꯤ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏ ꯆꯠꯈ꯭ꯔꯕꯣ?" "ꯈꯔ ꯑꯃ ꯆꯠꯅꯈ꯭ꯔꯤ, ꯈꯔ ꯑꯃꯗꯤ ꯂꯩꯍꯧꯔꯤ." "ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯏꯕꯥꯅꯤ ꯆꯠꯂꯁꯦ." "ꯅꯣꯏ ꯄꯥꯕꯗꯣ ꯑꯩꯈꯣꯏꯗ ꯂꯩꯍꯧꯏ." "ꯌꯨ ꯉꯥꯎꯍꯧꯕ꯭ꯔꯥ?" ꯀꯩꯅꯣ ꯌꯥꯝ ꯉꯥꯡꯍꯧꯕꯅꯤ." "ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯃꯥꯅ ꯍꯥꯏꯔꯝꯗꯣꯏꯗꯣ." "ꯑꯩꯈꯣꯏ ꯄꯥꯕꯒꯅꯦ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯍꯧꯕꯅꯤ." "ꯌꯨ ꯊꯛꯀꯅꯨ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯕꯅꯤ." "ꯑꯣ, ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤꯁꯨꯅꯤ." "ꯅꯨꯃꯤꯗꯥꯡꯁꯦ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ." "ꯀꯩꯒꯤ?" "ꯇꯥꯆꯧꯁꯨ ꯄꯥꯕꯁꯨ ꯌꯨ ꯃꯌꯥꯝ ꯑꯃ ꯉꯥꯎꯁꯤꯜꯂꯒ ꯂꯥꯛꯇꯣꯏꯅꯤ." "ꯍꯥꯏꯒꯨꯝꯗꯅ ꯅꯪ ꯅꯀꯣꯛꯀꯥꯗꯣ ꯉꯥꯎꯔꯝꯃꯅꯤ." "ꯑꯁ, ꯑꯩꯗꯤꯅꯦ ꯂꯥꯡꯂꯦ, ꯁꯤꯅꯤꯡꯕꯒ ꯐꯥꯎꯔꯛꯄꯖꯥꯠꯅꯤ." "ꯍꯦ, ꯁꯤꯗꯤ ꯁꯤꯈꯤꯅꯨꯍꯦ, ꯅꯁꯛ ꯏꯐ ꯐꯖꯈꯩ ꯄꯥꯝꯃꯨꯏꯌꯦꯕ." "ꯇꯥꯅꯤꯡꯗꯦꯀꯣ." ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ, ꯑꯩꯒ ꯇꯨꯝꯃꯁꯤ." "ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯗ." "ꯌꯥꯝ ꯐꯔꯅꯤ ꯏꯕꯦꯝꯃ." "ꯑꯗꯨꯁꯨ ꯑꯃꯨꯛ ꯉꯝꯗꯕ ꯇꯧꯔꯤꯁꯦ." "ꯉꯝꯃꯣꯏ ꯅꯪꯗꯤ." "ꯌꯨ ꯉꯥꯎꯕ ꯉꯥꯛꯇ ꯑꯃꯨꯛ ꯈꯠꯅ ꯆꯩꯅ ꯊꯣꯛꯑꯗꯤꯅ ꯄꯥꯈꯠꯂꯤꯅꯤꯅꯦ." "ꯑꯗꯣ ꯇꯥ ꯊꯣꯏꯕꯗꯤ ꯎꯅꯗ꯭ꯔꯕꯣ?" "ꯃꯔꯛꯇ ꯎꯅꯩ." "ꯈꯥꯡꯕ ꯋꯥꯗ ꯋꯥꯔꯒꯅ ꯇꯥ ꯊꯣꯏꯕꯒꯤ ꯀꯣꯛ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯣꯗꯅ." "ꯑꯁ, ꯅꯪꯁꯤꯗꯤ." "ꯑꯣ, ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ." "ꯃꯤꯅ ꯍꯥꯏꯗꯅ ꯑꯩꯅ ꯃꯇꯨꯡ ꯏꯜꯂꯒꯦꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ?" "ꯑꯣ, ꯋꯥ ꯈꯪꯗ꯭ꯔꯗꯤ ꯍꯥꯏꯕ ꯇꯥꯔꯦꯗꯅ." "ꯉꯝꯖꯔꯔꯣꯏ, ꯏꯀꯥꯏꯖꯩ." "ꯏꯀꯥꯏ ꯌꯥꯝ ꯊꯤꯔꯗꯤ ꯑꯐꯕ ꯅꯨꯄꯥ ꯐꯪꯗꯦ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤꯀꯣ." "ꯈꯪꯖꯗ꯭ꯔꯦ ꯑꯩ." "ꯇꯥ ꯊꯣꯏꯕꯗꯣ ꯌꯥꯝ ꯐꯕ ꯄꯥꯈꯪꯅꯤ. ꯃꯁꯛ ꯃꯇꯧ ꯍꯥꯏꯔ ꯑꯋꯥꯠꯄ ꯂꯩꯇꯦ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯕꯨ ꯃꯥꯜꯂꯤ." "ꯌꯥꯔꯦꯗ, ꯃꯁꯥ ꯇꯥꯔꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ." "ꯑꯩꯁꯨꯅꯦ, ꯑꯗꯨꯝꯕ ꯅꯤꯡꯊꯤꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯅꯨꯄꯥ ꯑꯃꯇ ꯐꯪꯖꯔꯕꯗꯤ..." "ꯅꯪꯒꯤ ꯇꯥ ꯄꯥꯔꯤ ꯂꯩꯗꯨꯗꯤ." "ꯃꯥꯗꯤ ꯐꯁꯨ ꯐꯖꯗꯅ." "ꯐꯖꯗ꯭ꯔꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯤꯗꯨꯗꯤ." "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯡꯁꯤꯕꯤꯕꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ." "ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯁꯤꯗꯤ." "ꯑꯗꯨꯗꯤꯅꯦ, ꯑꯇꯣꯞꯄ ꯐꯖꯕꯗꯣ ꯄꯥꯝꯃꯨꯔꯅꯨ." "ꯍꯣꯏꯗꯍꯦ." "ꯂꯥꯛꯑꯣ, ꯂꯧꯕꯨꯛ ꯌꯧꯔꯦ, ꯀꯨꯝꯊꯔꯁꯤ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯧ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯂꯧ ꯁꯨꯃꯤꯟꯅꯕ ꯅꯨꯄꯤ ꯑꯃꯅ,
ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯕꯛ ꯐꯕꯁꯦ ꯂꯥꯏꯖꯒ ꯂꯥꯡꯂꯦꯟꯒꯅ ꯇꯥꯔꯦꯀꯣ꯫ ꯑꯩꯈꯣꯏ ꯅꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯏꯅꯝꯃ꯫ ꯑꯣ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯅ ꯏꯍꯦꯟ ꯍꯦꯜꯂꯤ꯫ ꯏꯅꯝꯃꯅ ꯅꯨꯡꯁꯤꯕꯤꯕꯩꯅꯦ꯫ ꯅꯁꯛꯁꯨ ꯐꯖꯕꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯏꯅꯝꯃꯁꯤꯗꯤ ꯅꯨꯄꯥ ꯑꯐꯕꯗ ꯌꯨꯝ ꯄꯥꯟꯒꯗꯕꯅꯤꯀꯣ, ꯅꯣꯏꯕꯨꯅꯦ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯗꯕ ꯅꯨꯄꯥꯗ, ꯈꯪꯉꯕ꯭ꯔꯥ? ꯈꯪꯗꯦꯗ ꯏꯅꯝꯃ, ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯔꯤꯒꯤ ꯂꯥꯏꯕꯛꯅꯣ? ꯅꯁꯛꯁꯤꯡꯗꯣ ꯑꯗꯨꯛ ꯌꯥꯝ ꯐꯖꯔꯒ ꯅꯨꯄꯥ ꯐꯠꯇꯕꯗ ꯂꯩꯕꯗꯣ ꯄꯥꯝꯃꯨꯏꯀꯣ꯫ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝꯗꯅꯤ ꯂꯥꯏꯖꯁꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯂꯧꯕꯨꯛꯇꯒꯤ ꯍꯦꯛ ꯀꯥꯔꯛꯄꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯇꯣꯟꯕꯗꯨ ꯌꯨ ꯉꯥꯎꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯡꯉꯥꯏꯔꯦ, ꯅꯨꯡꯉꯥꯏꯔꯦ, ꯉꯁꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ꯫ ꯂꯥꯏꯖ ꯁꯨꯛꯇꯣꯛꯇꯨꯅ ꯂꯥꯛꯑꯦ ꯉꯥꯎꯔꯒ ꯑꯃꯨꯛ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯍꯣꯏ ꯏꯆꯥ ꯊꯣꯏꯕꯤ꯫ ꯕꯥꯕꯥ, ꯉꯁꯤꯁꯨ ꯑꯃꯨꯛ ꯉꯥꯎꯔꯒ ꯂꯥꯛꯑꯕꯣ? ꯏꯆꯥ ꯊꯣꯏꯕꯤ, ꯏꯄꯥ ꯉꯥꯎꯗꯦꯗ꯫ ꯉꯥꯎꯔꯤꯁꯤꯃꯛꯇꯗ ꯉꯥꯎꯗꯦ꯫ ꯏꯄꯥ ꯋꯥꯈꯜ ꯇꯥꯏꯅꯦ꯫ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯊꯛꯑꯗꯅ ꯀꯩꯅꯣ ꯈꯪꯗꯦꯕ, ꯅꯣꯡꯃꯗꯁꯨ ꯊꯛꯇꯅ ꯏꯔꯦꯟꯖꯅ ꯂꯩꯌꯨꯗꯅ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯏꯄꯥ ꯌꯨ ꯊꯛꯇꯦꯅꯦ꯫ ꯑꯩꯁꯨꯅꯦ ꯃꯤꯠ ꯇꯥꯡꯉꯕꯅꯤꯅ ꯑꯝꯇ ꯎꯗ꯭ꯔꯦ꯫ ꯉꯁꯤꯗꯤꯅꯦ ꯏꯄꯥ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯅꯨꯡꯉꯥꯏꯅꯤꯕ, ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ꯫ ꯏꯄꯥꯅꯦ ꯃꯥꯡꯒꯣꯟꯁꯤꯗ ꯉꯥꯛꯇ ꯇꯨꯝꯒꯦ꯫ ꯌꯥꯔꯦ, ꯏꯃꯨꯡꯗ ꯑꯣꯏꯅ ꯄꯣꯊꯥꯔꯨꯔꯣ ꯂꯥꯛꯑꯣ꯫ ꯏꯃꯨꯡꯗꯣ ꯀꯥꯡ ꯌꯥꯝ ꯆꯤꯛꯑꯦ꯫ ꯃꯄꯥꯟꯗꯅꯤ ꯀꯥꯡ ꯆꯤꯛꯏꯁꯦ ꯕꯥꯕꯥ꯫ ꯑꯩ ꯁꯤꯗ ꯇꯨꯝꯒꯦ꯫ ꯃꯄꯥꯇꯣꯟꯕꯗꯨ ꯃꯥꯡꯒꯣꯟꯗꯨꯗ ꯁꯜꯂꯒ ꯇꯥꯈ꯭ꯔꯦ ꯂꯥꯏꯖ ꯁꯥꯎꯅ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯎꯅꯦ, ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯛ ꯆꯥꯗꯈꯩ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤꯕ ꯍꯜꯂꯛꯏꯁꯦ꯫ ꯂꯥꯏꯖ ꯃꯕꯨꯛꯅꯤꯡ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯇꯨꯅ, ꯏꯃꯥ, ꯅꯪ ꯂꯩꯔꯝꯗꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏꯀꯣ꯫ ꯂꯥꯏꯖ ꯏꯃꯨꯡꯗ ꯆꯪꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯂꯧꯕꯨꯛ ꯆꯠꯂꯤꯉꯩꯗ ꯏꯟꯁꯥꯡ ꯁꯣꯝꯇ ꯍꯦꯛꯍꯧꯗꯦ, ꯀꯩ ꯊꯣꯡꯉꯤ ꯇꯧꯔꯤꯁꯤꯗꯤ꯫ ꯂꯥꯏꯖ ꯃꯊꯥ ꯁꯥꯅ ꯆꯥꯛꯈꯨꯝꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯀꯣꯛꯀ ꯉꯥꯎꯔꯦꯗ ꯑꯩ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯏꯖꯕꯨ ꯀꯧꯔꯛꯏ꯫ ꯂꯥꯏꯖꯥ, ꯂꯥꯏꯖꯥ! ꯑꯩ ꯅꯠꯇ꯭ꯔꯣ ꯀꯧꯏꯁꯤꯕꯣ? ꯂꯥꯡꯂꯦꯟꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯂꯥꯏꯖꯥ! ꯍꯩꯃꯥ, ꯂꯥꯡꯂꯦꯟ, ꯅꯪꯗꯤ ꯅꯨꯡꯗꯥꯡꯁꯤꯗ? ꯅꯣꯏ ꯄꯥꯕꯗꯣ ꯃꯄꯥꯟꯗ ꯁꯜꯂꯒ ꯇꯥꯍꯧꯔꯤ꯫ ꯅꯨꯡꯇꯤꯒꯤꯅꯤ ꯏꯕꯦꯝꯃ꯫ ꯁꯦ, ꯑꯩꯅ ꯅꯪꯒꯤ ꯉꯥ ꯊꯣꯡꯕ ꯄꯨꯔꯛꯄꯅꯤ꯫ ꯅꯣꯏꯗꯤ ꯆꯥꯛ ꯂꯣꯏꯔꯝꯃꯕꯣ? ꯑꯩꯈꯣꯏꯗꯤ ꯊꯣꯡꯗ꯭ꯔꯤꯌꯦ꯫ ꯏꯃꯥꯅ ꯂꯣꯏꯔꯝꯃꯤ꯫ ꯏꯟꯖꯥꯡꯒ ꯑꯝꯇ ꯂꯩꯇꯦ꯫ ꯅꯪꯒꯤ ꯉꯥꯁꯦ ꯑꯣꯏꯅ ꯆꯥꯔꯒꯦ, ꯊꯣꯡꯉꯔꯣꯏꯒꯦ꯫ ꯊꯣꯡꯉꯨꯔꯅꯨ, ꯌꯥꯝ ꯌꯥꯝꯕꯅꯤ꯫ ꯁꯤ ꯑꯗꯨꯝ ꯆꯥꯔꯒꯦ꯫ ꯑꯩ ꯉꯁꯤ ꯅꯣꯏꯗ ꯇꯨꯝꯗꯣꯏꯅꯤ꯫ ꯑꯦ, ꯑꯁꯦꯡꯕꯩꯔꯣ? ꯑꯁꯦꯡꯕꯩꯅꯤ꯫ ꯑꯗꯣ ꯀꯩꯒꯤꯅꯣꯕ? ꯇꯨꯝꯍꯟꯅꯤꯡꯗ꯭ꯔꯤꯔꯣ? ꯇꯥꯅꯤꯡꯗꯦꯀꯣ, ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤꯅ ꯍꯪꯉꯤꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒꯗꯣ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯄꯨꯂꯞ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯗꯥꯡꯁꯤꯗ ꯀꯩꯗꯧꯕ? ꯑꯅꯥꯕ ꯑꯃ ꯌꯥꯎꯕꯒꯤ꯫ ꯏꯃꯥꯅꯗꯤ ꯑꯕꯣꯛꯍꯣꯏꯗ ꯇꯨꯝꯃꯣ, ꯏꯇꯣꯝ ꯇꯨꯝꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅꯅꯦ ꯅꯣꯏꯗ ꯇꯨꯝꯃꯨꯔꯒꯦꯅ ꯂꯥꯛꯄ꯫ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯆꯥꯔꯛꯇ꯭ꯔꯤꯌꯦ꯫ ꯑꯗꯨꯗꯤ ꯁꯤꯗ ꯄꯨꯂꯞ ꯊꯣꯡꯉꯒꯦ꯫ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯊꯣꯡꯉꯁꯤ꯫ ꯍꯣꯏ꯫ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ ꯏꯕꯦꯝꯃ, ꯃꯩꯗꯣ ꯑꯝꯇ ꯍꯧꯒꯠꯂꯨ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯩ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯉꯤ ꯂꯥꯏꯖꯅ꯫ ꯁꯤ ꯑꯣꯏꯔꯗꯤ ꯅꯁꯥꯗꯣ ꯈꯔ ꯁꯥꯔꯝꯃꯅꯤ꯫ ꯁꯥꯔꯤ꯫ ꯑꯗꯣ ꯅꯣꯏ ꯄꯥꯕꯁꯦ ꯏꯪꯉꯣꯏꯗ꯭ꯔꯣ? ꯍꯣꯔꯦꯟꯅꯦ ꯌꯨ ꯉꯥꯎꯕ ꯐꯠꯇ꯭ꯔꯤꯐꯥꯎ ꯄꯨꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯑꯁ, ꯅꯪ ꯌꯥꯝ ꯋꯥꯔꯝꯅꯤꯕꯣ꯫ ꯈꯪꯗꯦꯗ ꯑꯩ꯫ ꯅꯣꯏ ꯇꯥꯆꯧꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯍꯜꯂꯛꯇ꯭ꯔꯤ꯫ ꯃꯥꯁꯨꯅꯦ ꯉꯥꯎꯔꯒ ꯍꯜꯂꯛꯇꯣꯏꯅꯤ꯫ ꯅꯨꯡꯉꯥꯏꯔꯤ ꯅꯣꯏ ꯏꯃꯨꯡꯁꯦ꯫ ꯅꯪꯅ ꯌꯦꯡꯕꯒꯤ ꯅꯨꯡꯉꯥꯏꯕꯅꯤ, ꯑꯩꯅ ꯊꯦꯡꯅꯕꯅꯤꯅ ꯌꯥꯝ ꯋꯥꯔꯤ꯫ ꯀꯔꯝ ꯀꯥꯟꯗꯕꯨ ꯊꯛꯄ ꯐꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯐꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯂꯥꯡꯂꯦꯟ꯫ ꯌꯥꯔꯤꯁꯦ, ꯆꯥꯛꯇꯨꯝ ꯂꯣꯏꯁꯜꯂꯨ꯫ ꯍꯣꯏ꯫ ꯑꯗꯣ ꯍꯌꯦꯡꯗꯤ ꯂꯧꯕꯨꯛ ꯆꯠꯇꯧꯁꯨ ꯂꯩꯇꯦ꯫ ꯇꯥ ꯄꯥꯔꯤ ꯍꯣꯏ ꯎꯅꯔꯨꯁꯤꯔꯥ? ꯇꯜꯂꯤꯗ꯫ ꯇꯟꯅꯤ ꯅꯪꯗꯤ꯫ ꯑꯩ ꯐꯅꯦꯛ ꯂꯣꯏꯁꯟꯗꯕ ꯌꯥꯔꯣꯏꯌꯦ꯫ ꯇꯥ ꯊꯣꯏꯕꯗꯣ ꯅꯪꯅ ꯐꯖꯅ ꯎꯅꯕꯤꯗꯦ꯫ ꯑꯗꯨꯅꯅꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯖꯈ꯭ꯔꯁꯅꯤ꯫ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯩꯗꯤ꯫ ꯀꯩꯅꯣ, ꯇꯥ ꯊꯣꯏꯕꯁꯦ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯗꯨꯒꯤꯗꯤ ꯅꯨꯡꯁꯤꯗ꯫ ꯑꯗꯨꯒ ꯀꯩꯁꯨ ꯈꯟꯗ꯭ꯔꯤ ꯀꯩꯒꯤ? ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯌꯥꯔꯤ꯫ ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯗꯨꯅ? ꯑꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯄꯥꯕꯒ ꯇꯥꯆꯧꯒꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯍꯧꯅꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯏ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤꯗꯤ꯫ ꯅꯣꯏ ꯄꯥꯕꯁꯨ ꯅꯪ ꯂꯩꯕꯒꯤ ꯁꯨꯝ ꯀꯦꯁꯟꯅꯩꯅꯤ꯫ ꯅꯣꯏ ꯇꯥꯆꯧꯁꯨꯅꯦ ꯑꯗꯨꯝ ꯅꯨꯄꯤ ꯊꯤꯔꯒ ꯈꯔ ꯈꯔ ꯑꯗꯨꯝ ꯐꯖꯔꯛꯁꯅꯤ꯫ ꯅꯣꯏ ꯇꯥꯆꯧꯁꯨ ꯌꯥꯝ ꯐꯩ꯫ ꯌꯨ ꯈꯖꯤꯛꯈꯛ ꯊꯛꯆꯩ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯑꯗꯨꯒꯅꯦ ꯅꯪꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯌꯥꯏ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯀꯣ꯫ ꯁꯨꯝ ꯍꯥꯏꯕꯅꯤꯗ꯫ ꯕꯦꯝꯃ! ꯕꯦꯝꯃ! ꯇꯥꯆꯧ ꯍꯜꯂꯛꯑ ꯃꯥꯜꯂꯤ꯫ ꯊꯧꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯍꯩꯃꯥ, ꯂꯥꯡꯂꯦꯟ,
ꯅꯪꯁꯨ ꯂꯩꯔꯝꯃꯤ ꯍꯣꯏ ꯇꯥꯆꯧ ꯑꯩ ꯉꯁꯤ ꯁꯤꯗ ꯇꯨꯝꯗꯣꯏꯅꯤ ꯐꯔꯦ ꯐꯔꯦ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥꯆꯧ ꯉꯁꯤꯗꯤ ꯌꯨ ꯊꯛꯂꯛꯇꯦꯅ ꯇꯥꯆꯧꯅ ꯊꯛꯑꯔꯣꯏ ꯍꯥꯏꯗꯨꯗꯤ ꯑꯗꯨꯅꯦꯕ ꯇꯥꯆꯧ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯑꯩꯁꯨ ꯂꯧꯕꯨꯛ ꯆꯠꯄꯒꯤ ꯏꯟꯁꯥꯡ ꯑꯝꯇ ꯍꯦꯛꯍꯧꯗ꯭ꯔꯤ ꯑꯗꯨꯅ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯤ ꯂꯥꯡꯂꯤꯅ ꯉꯥ ꯊꯣꯡꯕ ꯄꯨꯔꯛꯏ ꯁꯤ ꯑꯣꯏꯅ ꯆꯥꯔꯁꯤ ꯇꯥꯆꯧꯗꯤ ꯆꯥꯔꯔꯣꯏ ꯊꯕꯛ ꯃꯐꯝꯗ ꯆꯥꯔꯦ ꯏꯆꯟ ꯂꯥꯡꯂꯤꯟꯒ ꯆꯥꯊꯣꯛꯃꯤꯟꯅꯔꯣ ꯍꯣꯏ ꯇꯥꯆꯧ ꯑꯩ ꯄꯥꯕꯁꯦ ꯏꯃꯨꯡꯗ ꯑꯝꯇ ꯄꯨꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯊꯧꯕꯗꯨ ꯊꯣꯛꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯅꯣꯏ ꯇꯥꯆꯧ ꯑꯁꯨꯛ ꯐꯔꯤꯁꯤꯕꯨ ꯐꯕꯅꯤ ꯌꯨ ꯈꯔ ꯊꯛꯄꯩ ꯋꯥꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯊꯛꯇ꯭ꯔꯕꯅꯤꯅ ꯅꯪ ꯍꯔꯥꯎꯔꯦ ꯋꯥꯈꯜꯁꯦ ꯈꯔ ꯌꯥꯡꯉꯦ ꯑꯗꯣ ꯆꯥꯛꯇꯨ ꯊꯤꯔꯨ ꯆꯥꯔꯁꯤ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤꯗꯨ ꯆꯥꯛ ꯑꯗꯨ ꯊꯤꯗꯨꯅ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟꯅ ꯂꯥꯏꯖꯥ ꯀꯩ ꯍꯥꯏꯒꯦ ꯅꯪ ꯐꯤ ꯁꯥꯈꯤꯗꯣꯏꯔꯣ ꯁꯥꯔꯣꯏ ꯂꯧꯕꯨꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤ ꯇꯨꯝꯕꯁꯤ ꯍꯣꯏ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜꯗꯣ ꯂꯥꯏꯖ ꯐꯤ ꯁꯥꯗꯨꯅ ꯂꯩ ꯂꯥꯡꯂꯦꯟꯗꯨ ꯀꯦꯅ ꯂꯥꯏꯖ ꯈꯣꯏꯗ ꯂꯥꯛꯏ ꯂꯥꯡꯂꯦꯟꯅ ꯑꯩꯅꯅꯦ ꯐꯤ ꯁꯥꯔꯝꯃꯅꯤ ꯍꯥꯏꯁꯦ ꯈꯪꯉꯕ ꯑꯗꯨ ꯌꯥꯝ ꯀꯦꯗꯨꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪ ꯍꯧꯕ ꯂꯥꯛꯄ ꯀꯩꯒꯤ ꯀꯥꯏ ꯆꯠꯇꯣꯏꯕ ꯇꯥ ꯄꯥꯔꯤꯒ ꯇꯥ ꯊꯣꯏꯕꯒꯗꯨ ꯎꯅꯕ ꯑꯁ ꯑꯩꯅ ꯉꯝꯃꯣꯏ ꯇꯜꯂꯤꯅ ꯍꯥꯏꯈ꯭ꯔꯤꯗꯨꯕꯨ ꯁꯪꯂꯤꯉꯩꯗ ꯎꯅꯍꯧꯗꯅ ꯀꯔꯝ ꯀꯥꯟꯗ ꯎꯅꯒꯦ ꯍꯥꯏꯅꯣ ꯅꯪ ꯁꯤꯗꯤꯕ ꯊꯕꯛꯇꯨ ꯁꯨꯔꯤꯉꯩꯗ ꯁꯨꯝꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯏꯅ ꯀꯥꯎꯔꯕꯅꯤ ꯊꯕꯛꯅ ꯃꯔꯨꯅꯤ ꯌꯨꯝ ꯄꯥꯟꯕꯁꯨ ꯃꯔꯨꯅꯤ ꯏꯕꯦꯝꯃ ꯅꯪ ꯁꯤꯗꯤꯕ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇ ꯇꯥ ꯄꯥꯔꯤꯒ ꯇꯥ ꯊꯣꯏꯕꯒꯗꯣ ꯉꯥꯏꯔꯒ ꯂꯩꯍꯧꯔꯕꯅꯤ ꯆꯠꯂꯣ ꯂꯣꯏꯁꯜꯂꯨꯔꯣ ꯂꯥꯏꯖ ꯀꯣꯟꯅꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯐꯅꯦꯛꯁꯤꯇꯪ ꯍꯣꯡꯉꯛꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯂꯥꯏꯖ ꯆꯪꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯇꯥ ꯄꯥꯔꯤ ꯎꯕ ꯐꯪꯉꯅꯤ ꯑꯁꯨꯝꯅ ꯂꯥꯏꯖꯁꯨ ꯊꯣꯛꯂꯛꯇꯨꯅ ꯑꯅꯤꯗꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯊꯣꯔꯛꯂꯦ ꯄꯥꯔꯤꯒ ꯊꯧꯕꯒꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯔꯤꯅ ꯉꯥꯏꯕꯗ ꯄꯥꯈꯪ ꯑꯩꯈꯣꯏꯗꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯣꯛꯄꯤꯔꯛꯏꯁꯦ ꯅꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤ ꯇꯥꯊꯣꯏꯕ ꯑꯁꯦꯡꯕꯒꯤ ꯉꯥꯏꯕ ꯌꯥꯝ ꯋꯥꯔꯕꯣ ꯋꯥꯔꯝꯕꯅꯤ ꯑꯗꯣ ꯅꯣꯏ ꯊꯣꯛꯂꯛꯄꯗꯒꯤ ꯂꯣꯏ ꯐꯈ꯭ꯔꯦ ꯑꯗꯨꯅꯦꯕ ꯄꯥꯔꯤꯅ ꯂꯥꯡꯂꯦꯟ ꯏꯕꯥꯅꯤ ꯑꯁꯣꯝꯗ ꯂꯥꯛꯑꯣ ꯁꯤꯗꯅ ꯏꯇꯥꯎꯒ ꯂꯥꯏꯖꯒ ꯂꯩꯖꯔꯁꯅꯨ ꯍꯣꯏ ꯄꯥꯔꯤꯒ ꯂꯥꯡꯂꯦꯟꯒꯗꯨ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯅ ꯂꯥꯏꯖꯥ ꯀꯩ ꯍꯥꯏꯒꯦ ꯇꯥꯊꯣꯏꯕ ꯀꯨꯏꯔꯦꯀꯣ ꯏꯕꯥꯅꯤ ꯎꯅꯈꯤꯗꯕ ꯍꯣꯏ ꯇꯥꯊꯣꯏꯕ ꯑꯩꯗꯤ ꯑꯅꯝꯕ ꯃꯇꯝꯗ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯅꯪꯒ ꯊꯦꯡꯅꯕ ꯐꯪꯗꯕ ꯀꯩꯒꯤ ꯇꯣꯏ ꯇꯣꯏ ꯂꯥꯛꯏꯅꯣ ꯅꯪ ꯎꯅꯤꯡꯕꯒꯤ ꯈꯨꯜꯒꯤ ꯃꯤꯅ ꯎꯔꯒ ꯏꯀꯥꯏꯖꯗ꯭ꯔꯣ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯕ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄꯒꯤ ꯏꯀꯥꯏꯕꯤꯗꯦꯅ ꯁꯣꯝꯗꯅ ꯄꯥꯔꯤꯅ ꯂꯧꯕꯨꯛꯇ ꯆꯠꯄꯒꯤꯔ ꯈꯪꯗꯦ ꯅꯁꯛꯀꯥꯗꯣ ꯂꯣꯏ ꯊꯤꯖꯜꯂꯦꯗ ꯑꯁ ꯇꯥ ꯄꯥꯔꯤꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯑꯩꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯊꯤꯔꯒ ꯂꯩꯌꯦ ꯑꯣ ꯃꯤꯅꯗꯤ ꯑꯩꯁꯦ ꯐꯖꯊꯣꯛꯑꯦ ꯍꯥꯏ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯍꯔꯥꯎꯅꯕ ꯃꯣꯏꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯊꯤꯔꯦꯅ ꯇꯥ ꯄꯥꯔꯤꯒꯤꯁꯦ ꯑꯩ ꯅꯨꯡꯁꯤꯔꯛꯇ꯭ꯔꯤꯔꯣ ꯅꯠꯇꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯦꯡꯅꯤꯡꯉꯛꯏꯔꯕ ꯌꯦꯡꯅꯤꯡꯗꯦꯗ ꯑꯩꯗꯤ ꯊꯤꯔꯒꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏ ꯌꯥꯔꯦ ꯈꯪꯉꯦ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯆꯠꯁꯦ ꯍꯥꯏꯅꯣ ꯑꯩꯕꯨꯗꯤ ꯂꯥꯛꯅꯤꯡꯉꯕꯅꯦꯕ ꯑꯗ ꯀꯩꯗꯧꯔꯕ ꯑꯗꯨꯗꯅꯦ ꯅꯪꯅ ꯄꯨꯅꯤꯡꯉꯝꯗꯧ ꯃꯥꯟꯗꯕ ꯀꯔꯤ ꯍꯦꯔꯥ ꯉꯁꯤꯃ ꯍꯦꯛꯇ ꯄꯨꯔꯒꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅꯒ ꯈꯜꯂꯗꯤ ꯑꯩꯅ ꯂꯛꯅꯕꯅꯤ ꯂꯥꯏꯖꯁꯦ ꯍꯥꯟꯅꯅꯦ ꯇꯥ ꯊꯣꯏꯕꯒ ꯄꯟꯊꯨꯡ ꯌꯧꯍꯟꯈꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯟꯅ ꯆꯠꯈ꯭ꯔꯗꯤ ꯂꯥꯏꯖꯁꯦ ꯃꯌꯨꯝ ꯄꯥꯜꯂꯣꯏ ꯀꯥꯏꯅ ꯂꯩꯊꯣꯛꯈꯤꯗꯧ ꯃꯥꯟꯕ ꯑꯗꯨꯅ ꯃꯥ ꯍꯥꯟꯅ ꯄꯟꯊꯨꯡ ꯌꯧꯔꯒ ꯏꯕꯥꯅꯤꯃꯨꯛ ꯌꯧꯕ ꯍꯥꯏꯗꯨꯅꯤ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯌꯥꯏ ꯑꯗꯣ ꯉꯁꯤꯃꯛ ꯂꯥꯏꯖꯁꯦ ꯃꯌꯨꯝ ꯄꯥꯜꯍꯟꯈ꯭ꯔꯁꯤꯔꯥ ꯉꯁꯤꯃꯛꯇꯤ ꯊꯨꯝꯍꯜꯂꯅꯤ ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯃꯊꯪ ꯎꯅꯕꯗ ꯇꯧꯔꯁꯤ ꯍꯣꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤꯒ ꯊꯣꯏꯕꯒꯁꯨ ꯍꯟꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯀꯩꯀꯩ ꯋꯥꯔꯤ ꯁꯥꯔꯕ ꯀꯩꯁꯨ ꯁꯥꯗꯦꯗ ꯂꯨꯍꯣꯡꯂꯁꯤ ꯀꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯍꯥꯏ ꯑꯗꯨꯗ ꯅꯪꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯕ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯦ ꯍꯥꯏꯈ꯭ꯔꯦ ꯆꯠꯂꯁꯤ ꯅꯇꯨꯡ ꯏꯜꯂꯛꯑꯒꯦꯅ ꯀꯣꯛ ꯍꯥꯏꯒꯦ ꯍꯥꯏꯗꯦ ꯅꯪ ꯁꯤꯗꯤꯕ ꯑꯩ ꯑꯣꯏꯗꯤ ꯍꯥꯏꯔꯅꯤ ꯇꯥ ꯊꯣꯏꯕꯒ ꯎꯅꯔꯤꯉꯩꯗ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯌꯨ ꯉꯥꯎꯔꯒ ꯊꯣꯛꯂꯛꯑꯗꯤꯅ ꯑꯩꯗꯤ ꯄꯥꯈꯠꯄꯁꯤꯗꯤ ꯍꯣꯏꯅꯦ ꯅꯍꯥꯟꯃꯨꯛꯁꯨ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯅꯤ ꯇꯥ ꯊꯣꯏꯕꯒꯤ ꯃꯃꯥꯡꯗ ꯀꯌꯥꯝ ꯏꯀꯥꯏ ꯈꯪꯕ꯭ꯔꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯆꯪꯂꯛꯄꯗ ꯃꯌꯨꯝ ꯌꯧꯔꯦ ꯂꯥꯏꯖꯥ ꯆꯪꯍꯧꯔꯣꯀꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯣꯏ ꯂꯥꯏꯖꯁꯨ ꯆꯪꯈ꯭ꯔꯦ
ꯑꯗꯨꯒ ꯂꯥꯡꯂꯦꯟꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯊꯣꯏꯕꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯃꯥ ꯊꯣꯏꯕꯤꯅ ꯂꯥꯏꯖ ꯎꯅꯕ ꯆꯠꯂꯨꯔꯤ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯍꯣꯏ ꯃꯥ, ꯑꯩꯅ ꯃꯥꯗꯣ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ ꯏꯃꯥꯒꯤꯗꯣ? ꯂꯥꯏꯖꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯐꯖꯕꯗꯨꯅ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯎꯁꯤꯜꯂꯛꯏꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯦ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩꯅꯤ, ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦ꯫ ꯃꯗꯨꯗ ꯂꯥꯏꯖꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯂꯩꯅꯩ, ꯌꯥꯝ ꯂꯩꯅꯩ꯫ ꯇꯥꯅꯤꯡꯗꯦ ꯏꯃꯥ, ꯃꯄꯥꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯨ ꯉꯥꯎꯔꯒ ꯂꯩꯕꯗꯨꯒꯤ ꯃꯆꯥꯗꯨꯅ ꯀꯌꯥꯝ ꯐꯗꯣꯏꯅꯣ? ꯏꯃꯥ, ꯃꯕꯨꯡ ꯑꯃ ꯂꯩꯕꯗꯨꯁꯨ ꯑꯗꯨ ꯃꯉꯥꯏ, ꯃꯃꯥ ꯃꯄꯥꯅ ꯐꯖꯅ ꯅꯥꯎꯌꯣꯛ ꯅꯥꯀꯣꯟꯗꯕ ꯃꯆꯥꯗꯨꯅ ꯀꯌꯥꯝ ꯐꯕ ꯑꯣꯏꯗꯣꯏꯅꯣ? ꯏꯃꯥꯅ ꯀꯥ ꯍꯦꯟꯅ ꯑꯗꯨ ꯑꯗꯥ ꯊꯤꯕ ꯅꯠꯇꯦ꯫ ꯃꯄꯥꯗꯨꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯗꯅ ꯃꯃꯥꯗꯨꯃ ꯂꯩꯖꯔꯝꯂꯒꯗꯤ ꯏꯃꯥꯅꯁꯨ ꯀꯩꯁꯨꯝ ꯍꯥꯏꯔꯝꯂꯣꯏꯗꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯌꯣꯛꯄꯁꯤꯒ ꯌꯣꯛꯇꯕꯒ ꯌꯥꯝꯅ ꯈꯦꯠꯅꯕꯅꯤ꯫ ꯂꯥꯏꯖꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯏꯃꯨꯡꯗꯨꯗꯒꯤ ꯃꯥꯕꯨ ꯊꯤꯡꯕꯤꯅꯕ, ꯆꯩꯕꯤꯅꯕ, ꯉꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯑꯗꯨꯝ ꯇꯧꯔꯝꯗꯣꯏꯗꯣ꯫ ꯑꯐꯕ ꯇꯧꯏ ꯈꯪꯗꯦ, ꯐꯠꯇꯕ ꯇꯧꯏ ꯈꯪꯗꯦ, ꯑꯩꯈꯣꯏꯅ ꯈꯨꯜ ꯄꯨꯟꯗꯅ ꯃꯥꯅ ꯇꯧꯕꯗꯣ ꯎꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯌꯨꯝꯁꯤꯗ ꯑꯩꯅ ꯄꯨꯁꯤꯜꯂꯛꯇꯣꯏꯁꯦ ꯂꯥꯏꯖꯈꯣꯏꯒꯤ ꯄꯥꯕꯗꯣ ꯅꯠꯇꯦ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯥꯖꯧꯗꯨꯁꯨ ꯅꯠꯇꯦ, ꯂꯥꯏꯖꯅꯤ ꯄꯨꯔꯛꯇꯣꯏꯁꯦ ꯏꯃꯥ꯫ ꯅꯆꯥꯅ ꯂꯥꯏꯖꯕꯨ ꯊꯃꯣꯏ ꯃꯁꯛ ꯈꯪꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯏꯃꯥꯅ ꯂꯥꯏꯖꯕꯨ ꯈꯪꯕꯒ ꯑꯩꯅ ꯂꯥꯏꯖꯕꯨ ꯈꯪꯕꯒ ꯌꯥꯝ ꯈꯦꯠꯅꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯣꯏꯔꯗꯤ ꯏꯃꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯒꯨꯝꯁꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯁꯥꯎꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯩꯅꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯐꯩ, ꯍꯌꯦꯡꯃꯛ ꯂꯥꯏꯖꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯆꯠꯀꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ꯫ ꯏꯟꯖꯥꯡꯁꯦ ꯍꯦꯛꯇ ꯏꯔꯣꯟꯁꯜꯂꯒꯦ꯫ ꯂꯥꯏꯖ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯊꯧꯕꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯥꯆꯧ, ꯀꯩ ꯍꯥꯏꯒꯦ ꯕꯦꯝꯃ? ꯏꯔꯣꯝꯕ ꯐꯨꯠꯂꯝꯕꯅꯤ, ꯁꯤꯡꯗꯨꯝꯇ ꯌꯦꯡꯕꯤꯔꯝꯃꯣ, ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯉꯥꯔꯤ ꯂꯩꯔꯨꯒꯦ, ꯉꯥꯔꯤ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ ꯇꯥꯆꯧ, ꯌꯦꯡꯉꯝꯃꯒꯦ꯫ ꯂꯥꯏꯖ ꯉꯥꯔꯤ ꯂꯩꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥꯔꯤ ꯂꯩꯔꯒ ꯂꯝꯕꯤꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯅꯠꯇ꯭ꯔꯣ? ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯂꯥꯏꯖꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯂꯥꯛꯂꯤꯕꯗꯨ ꯊꯣꯏꯕꯒꯤ ꯃꯃꯥ ꯊꯣꯏꯕꯤꯅꯤ꯫ ꯂꯥꯡꯂꯦꯟꯅꯗꯤ ꯊꯣꯏꯕꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦ꯫ ꯂꯥꯏꯖꯅ ꯀꯅꯥ? ꯊꯣꯏꯕꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯥꯏꯖ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯑꯩ ꯂꯥꯏꯖꯅꯤ꯫ ꯐꯔꯦ, ꯅꯪꯒ ꯊꯦꯡꯅꯕ, ꯅꯣꯏꯒꯤ ꯌꯨꯝ ꯊꯤꯔꯛꯄꯅꯤ ꯑꯩ꯫ ꯑꯩꯗꯤ ꯍꯥꯟꯅ ꯃꯁꯛ ꯈꯪꯖꯗ꯭ꯔꯤ, ꯀꯔꯤ ꯍꯪꯕꯤꯒꯗꯕꯅꯣ? ꯌꯨꯝꯗ ꯆꯪꯉꯨꯁꯦ꯫ ꯆꯪꯉꯔꯣꯏ, ꯁꯤꯗ ꯁꯨꯝ ꯁꯥꯔꯁꯤ꯫ ꯍꯣꯏ, ꯑꯩꯁꯦ ꯊꯣꯏꯕꯒꯤ ꯃꯃꯥꯅꯤ꯫ ꯂꯥꯏꯖ ꯉꯛꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥꯒ ꯅꯪꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯑꯗꯨꯒꯤ ꯑꯩ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯑꯩꯅ ꯅꯪꯕు ꯏꯃꯧ ꯑꯣꯏꯕꯗꯤ ꯄꯥꯝꯗꯦ꯫ ꯂꯥꯏꯖ ꯏꯀꯥꯏꯅ ꯃꯃꯥꯏ ꯂꯨꯞꯊꯔꯒ ꯂꯩ꯫ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯗꯦ꯫ ꯑꯗꯨꯅ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯂꯥꯏꯖ ꯏꯀꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯊꯣꯏꯕꯤꯅ ꯑꯗꯨꯅꯅꯦ, ꯅꯪ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯗꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯥꯞꯅ ꯂꯩ꯫ ꯑꯩꯒꯤ ꯏꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯁꯨ ꯅꯪꯅ ꯊꯣꯛꯀꯅꯨ꯫ ꯃꯥꯒꯤꯗꯃꯛꯇ ꯃꯃꯥ ꯑꯩꯅ ꯑꯐꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯅꯪꯁꯨꯅꯦ, ꯅꯪꯅ ꯐꯒꯗꯕꯗꯨ ꯌꯦꯡꯉꯨ꯫ ꯂꯥꯏꯖ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯊꯣꯏꯕꯤꯅ ꯑꯩ ꯆꯠꯂꯒꯦ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪꯅ ꯉꯥꯛꯅ ꯆꯠꯂꯨ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯕꯦꯝꯃ, ꯏꯔꯣꯝꯕꯗꯣ ꯃꯨꯜꯂꯕꯅꯤ, ꯏꯔꯣꯟꯊꯣꯛꯑꯣ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯀꯩꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯒ ꯂꯩ꯫ ꯂꯥꯏꯖꯅ ꯇꯨꯃꯤꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨꯗ ꯃꯕꯨꯡꯅ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ? ꯀꯩꯁꯨ ꯇꯧꯗꯦ ꯇꯥꯆꯧ꯫ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯕꯣ? ꯍꯣꯏ ꯇꯥꯆꯧ, ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯂꯧꯕꯨꯛꯇꯣ ꯉꯁꯤꯗꯤ ꯆꯠꯂꯨꯔꯅꯨ, ꯑꯃꯨꯛ ꯆꯠꯁꯤꯜꯂꯛꯑꯗꯤꯅꯦ ꯍꯦꯟꯖꯜꯂꯛꯑꯅꯤ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯉꯁꯤ ꯀꯅꯥꯒꯤꯅꯣ ꯅꯪꯅ ꯀꯨꯝꯗꯣꯏꯁꯦ? ꯏꯅꯦ ꯊꯔꯣ ꯍꯣꯏꯒꯤꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯇꯥꯆꯧꯅ ꯊꯣꯛꯄꯗ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯒꯦ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯑꯁꯨꯝꯅ ꯊꯧꯕ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯆꯠꯅꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯂꯥꯏꯖꯕꯨ ꯍꯧꯕ ꯂꯥꯛꯏ꯫ ꯊꯧꯕꯅ ꯂꯥꯡꯂꯦꯟ, ꯇꯥꯆꯧ, ꯂꯥꯏꯖꯕꯨ ꯆꯥꯛ ꯆꯥꯍꯧꯔꯕꯣ? ꯆꯥꯈ꯭ꯔꯦ꯫ ꯑꯗꯣ ꯅꯪꯕꯨ ꯂꯧꯕꯨꯛ ꯆꯠꯄꯒꯤ ꯍꯧꯕ ꯂꯥꯛꯏꯔꯣ? ꯍꯣꯏ ꯇꯥꯆꯧ, ꯅꯇꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ, ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ꯫ ꯏꯅꯦ ꯊꯔꯣꯗꯁꯨꯅꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯨꯒꯦ ꯇꯧꯔꯤꯅꯤ꯫ ꯂꯥꯏꯖꯕꯨ ꯃꯁꯥ ꯉꯝꯗꯦꯕ? ꯇꯥꯆꯧ ꯊꯣꯛꯑꯦꯀꯣ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯊꯧꯕ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯂꯥꯏꯖꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯗꯣ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯂꯥꯏꯖ, ꯇꯥꯆꯧꯅ
Nang masa ngamde hai. Kayam kana ngamdrino. Yam kana natida kitang khakni. Ta thoibada pau chinsira. Kaigi aina naraga chengumsida. Sum khanghaning tawbani. Chengumse ai tali. Adudi nang fazana potharaga leramuko. Hoi. Horene ai labo halaga lake amu. Laiza hoi haina makuk nomi. Langlena. Ngasidi labukta nang yaudраban na yam nungairoi. Mina ngainaramani nangbo. Chalage fazana potharo ko. Hoi. Asumna langlen du chatkre Laiza langlen chakraba matung kaptuna leihowi. Asumna matam khara haukre. Hanagi matawgumna pariga thoibaga do Laijaga langlen gabu unaba laklami. Parina. Ai paw matai ni daw. Kai paw. Laiza sina khoi mana yade pamde haine. Nangna kamai khangami ba. Ai khoi mana hairakba. Yade. Ai khoi mana Laiza se yade. Ado kai gino ba. Asuk phaba nupi dubu noi mana yadre dubu. Imung manung na tai chade makhoi pabado yu yam thae ni. Adugi. Ado Laiza di wakhal yam taba nupi ni. Ai khoi mana khangdabagi ni. Laiza da kadi tahalu ko mothai nungai roi ba. Tahaloi da. Ai khoi mana di langlen se pusala ona khangba ngamdrabani ne ai di. Phari ne du di ngasi ekta pusilo. Ngasi gi sina nangi ohela se mathangi na ne ai gi oirage. Laiza na chase haiba yaroi da. Ado nang nupa na tro. Nupa thokta taw. Hekta yadi ni taw nangbo. Nangna dumai tawringai da mina hanjagi jani. Adudi yaroi da. Adune. Aduna ne ngasi kok pusilo. Aduna pharadrai taw. Masana yartrasu akhoi mayam changdana themaga loiri. Khoi taw. Asumna makhoi Laiza khoi gi khul yorakle. Angang thajinduna Laiza da paw pihankre parina. Ngasi mu unaba phangdadana labukta mu chathomdan turani. Hoi, moini gi thaba khuchinduga mamangda langlena haibadadi ne chathok tawloite haibani. Adudi thokchara sanuda. Somda langlen loisinduna Laiza khoida lai. Laiza mangonda langchak chaktuna leirami. Langlen changsinduna. Laiza, ta thoiba hoi lai loisilo. Laiza khumde tumin lai. Mamangi duda su yam kuina ngai henkre. Ngasidi ne yam kuina ngai halagumse. Langlen, nang thoro ai yauroi. Kainu nang haidubo ngawraba nangbo. Ai ta thoiba bona ningje. Laiza wathi tawgano. Asengmani langlen. Kainu nabani mamangi duda saunabra. Saunadeda. Aduga karigi thokningjiba. Sum tallaba. Laiza mina lapna laaga thoktabado nungaiba haunade. Nang tho. Aduga aido leihaude labukta chatki haizalo. Moido oidaba ngangbang ngamoi Laiza. Langlen. Laiza nangi ngasigi mawongse kainu nang hana sumnamta tawde. Nang kaidawrageba. Moi ngaiduna leirabani. Aikhoina thoktradi moi nungairaroi. Yam toina unaba phangbusu nate. Langlen. Ai ta thoibaga amu hana unaba pamdri. Kainu nang ta thoibabu nusidraba. Ai maga kainarage haina khali. Kainu Laiza ngasigi nangi wangangsibo. Aina haisa sengmani langlen. Asuk koina nusinara aga kaiginoba. Nangna khanghaudana tawraiba mawongsibo. Laiza khumde tumin lai. Laiza makha taaduna. Nangna ngasi wafamsingse haibagi maram amadi soidana leiramgani. Kaishu laite. Laiza hairo. Aingonda hairoba adumna tawrakano. Kaishu laite hairaga. Kaishu laitraga adumna hekta haiba yabraba. Langlen. Nangna loliba wafamdo aingonda singna haidradi nang thoktaba yaroi. Langlen. Laiza sing hairo. Ai nangonda di hairage. Ado nang ta thoiba hoidadi haiganu ko. Ai hairoi. Laiza thoibagi mama laktuna mangonda hairamba sing adugi matangda langlenda tami. Langlen ngakna. Asengbagiro Laiza. Laiza hoi haina makok nomi. Aduga kaigi nahangkai aingonda haidrino. Langlen. Ai ta thoibada sauningba laite. Ai isana isa lapthokjarage haina khanbani. Aigi imungi phibam asida makhoi imana aibu pamdaba soidana oiramgani. Mapayu thakpanina khayam mathong charamdoina soidana hairamgani. Laiza moi mamadu su khara henmale.
ꯑꯗꯣ ꯅꯪ ꯋꯥꯐꯝꯁꯦ ꯇꯥꯊꯣꯏꯕꯗ ꯍꯥꯏꯒꯅꯨꯀꯣ ꯆꯠꯂꯣ ꯅꯪ ꯊꯣꯛꯎꯔꯣ ꯅꯪ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯊꯣꯛꯑꯔꯣꯏ ꯇꯥ ꯄꯥꯔꯤꯒꯤ ꯈꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯊꯣꯛꯎꯔꯣ ꯂꯥꯏꯖꯥ ꯂꯥꯡꯂꯦꯟ ꯑꯩ ꯇꯥꯊꯣꯏꯕꯕꯨ ꯀꯥꯎꯅꯅꯕ ꯍꯣꯠꯅꯔꯕꯅꯤ ꯑꯁ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯀꯥꯏꯅꯍꯟꯅꯤꯡꯗꯦ ꯂꯥꯡꯂꯦꯟ ꯑꯩ ꯃꯈꯣꯏ ꯃꯃꯥꯒ ꯃꯥꯌꯣꯛꯅꯕ ꯑꯩ ꯉꯝꯃꯣꯏ ꯆꯠꯂꯣ ꯅꯪ ꯊꯦꯡꯈ꯭ꯔꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯐꯊꯣꯛꯎꯔꯒꯦ ꯃꯣꯏ ꯆꯠꯍꯟꯈ꯭ꯔꯒ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯇꯣꯝꯇ ꯊꯣꯔꯛꯂꯝꯃꯤ ꯂꯥꯏꯖꯗꯤ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦ ꯄꯥꯔꯤꯅ ꯑꯁ ꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦꯗ ꯊꯣꯛꯂꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯏꯇꯥꯎ ꯉꯥꯏꯍꯥꯛꯇꯪꯒ ꯌꯦꯡꯈꯤꯁꯤ ꯑꯥꯗꯩꯁꯤꯕꯨ ꯂꯥꯡꯂꯦꯟ ꯅꯠꯇ꯭ꯔꯣ ꯊꯣꯏꯕ ꯃꯥꯏꯊꯣꯡ ꯁꯨꯛꯅ ꯃꯥꯅꯦ ꯂꯥꯏꯖꯗꯤ ꯌꯥꯎꯕ ꯎꯗꯤ ꯍꯣꯏꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯂꯥꯡꯂꯦꯟꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯇꯨꯅ ꯇꯥꯊꯣꯏꯕ ꯇꯥ ꯄꯥꯔꯤ ꯀꯩꯗꯧꯔꯦ ꯂꯥꯏꯖ ꯌꯥꯎꯔꯛꯇ꯭ꯔꯗꯤ ꯃꯥꯗꯣ ꯉꯁꯤ ꯂꯧꯕꯨꯛꯇ ꯆꯠꯈꯤꯕ ꯄꯥꯔꯤꯅ ꯑꯣꯏꯗꯕ ꯍꯥꯏꯒꯅꯨ ꯂꯥꯡꯂꯦꯟ ꯑꯁꯦꯡꯕꯅꯤ ꯇꯥ ꯄꯥꯔꯤ ꯅꯣꯏ ꯆꯠꯂꯣ ꯑꯩ ꯆꯪꯉꯒꯦ ꯑꯣꯏꯗꯕ ꯍꯥꯏꯒꯅꯨ ꯂꯥꯏꯖ ꯅꯈꯣꯏ ꯑꯅꯤ ꯂꯧꯕꯨꯛꯇ ꯆꯠꯄꯗꯨ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯄ ꯅꯠꯇ꯭ꯔꯣ ꯆꯠꯇ꯭ꯔꯒꯅ ꯅꯕꯥꯅꯤꯃꯛ ꯑꯗꯨꯝ ꯆꯠꯇꯕꯅꯤ ꯁꯦꯡꯅ ꯍꯥꯏꯌꯨ ꯂꯥꯏꯖ ꯀꯩꯗꯧꯔꯒꯦ ꯇꯥꯊꯣꯏꯕ ꯇꯁꯦꯡꯅ ꯇꯥꯊꯣꯏꯕꯅ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯄꯥꯔꯤꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯊꯣꯏꯕꯅ ꯑꯩ ꯂꯥꯏꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯂꯥꯏꯖ ꯌꯨꯝꯗ ꯂꯩꯍꯧꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯂꯥꯛꯅ ꯊꯣꯔꯛꯇ꯭ꯔꯤꯕ ꯂꯥꯏꯖꯅ ꯇꯥꯊꯣꯏꯕꯒ ꯀꯥꯏꯅꯔꯁꯤ ꯍꯥꯏ ꯂꯥꯏꯖꯅ ꯄꯥꯔꯤꯅ ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯗꯨ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯊꯥꯖꯗꯦ ꯂꯥꯡꯂꯦꯟ ꯊꯧꯕꯅ ꯂꯥꯡꯂꯦꯟ ꯑꯩ ꯃꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯤ ꯂꯥꯏꯖꯁꯦ ꯇꯥꯊꯣꯏꯕꯒꯤ ꯏꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏ ꯊꯣꯏꯕ ꯉꯛꯅ ꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯝꯃꯤꯕ ꯅꯣꯡꯃ ꯇꯥꯊꯣꯏꯕꯒꯤ ꯏꯃꯥꯗꯣ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯕꯣ ꯂꯥꯏꯖꯅꯗꯤ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯒꯅꯨ ꯍꯥꯏꯕꯅꯤ ꯑꯗꯣ ꯇꯥꯊꯣꯏꯕꯒ ꯂꯥꯏꯖꯒ ꯂꯥꯞꯅꯕꯗꯣ ꯄꯥꯝꯗꯦ ꯂꯥꯏꯖꯁꯨ ꯋꯥꯒꯅꯤ ꯇꯥꯊꯣꯏꯕꯁꯨ ꯋꯥꯒꯅꯤ ꯑꯗꯨꯅ ꯑꯩ ꯂꯥꯏꯖꯅ ꯍꯥꯏꯒꯅꯨ ꯍꯥꯏꯔꯁꯨ ꯋꯥꯐꯝꯁꯦ ꯅꯈꯣꯏꯗ ꯍꯥꯏꯕꯅꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯤꯔꯝꯃꯤ ꯊꯣꯏꯕ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯂꯥꯡꯂꯦꯟ ꯇꯞꯅ ꯇꯥꯊꯣꯏꯕ ꯇꯥ ꯄꯥꯔꯤ ꯂꯥꯏꯖꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ ꯅꯪꯕꯨ ꯊꯦꯝꯃꯒ ꯅꯝꯗꯅ ꯄꯨꯊꯣꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯣ ꯉꯝꯗ꯭ꯔꯦ ꯃꯥꯊꯣꯛꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯋꯥꯔꯤꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗꯗꯤ ꯃꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯗꯣ ꯉꯝꯗ꯭ꯔꯦ ꯊꯧꯕ ꯋꯥꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩ ꯂꯥꯡꯂꯦꯟ ꯇꯞꯅ ꯇꯥ ꯄꯥꯔꯤ ꯑꯩꯁꯨ ꯆꯪꯉꯒꯦ ꯇꯥꯊꯣꯏꯕ ꯑꯩ ꯆꯪꯉꯒꯦꯀꯣ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟꯗꯨ ꯆꯪꯈ꯭ꯔꯦ ꯄꯥꯔꯤꯅ ꯐꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯗꯤ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕ ꯅꯣꯏ ꯏꯃꯥꯗꯨꯁꯨ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯁꯨꯛ ꯆꯝꯖꯕꯤꯁꯤꯗ ꯊꯣꯏꯕ ꯋꯥꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩ ꯂꯥꯏꯖꯅ ꯊꯣꯔꯛꯎ ꯌꯥꯗ꯭ꯔꯤꯗꯨꯅꯗꯤ ꯏꯃꯥꯅ ꯀꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯃꯕꯖꯥꯠꯅꯣ ꯑꯗꯨ ꯐꯥꯎꯕ ꯊꯣꯏꯕ ꯋꯥꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩ ꯏꯇꯥꯎ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣꯕ ꯅꯪ ꯍꯜꯂꯝꯃꯨ ꯄꯥꯔꯤ ꯅꯇꯣꯝꯇ ꯁꯤꯗ ꯀꯩꯗꯧꯍꯧꯒꯦ ꯍꯥꯏꯅꯣ ꯑꯩ ꯉꯁꯤ ꯂꯥꯏꯖꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯥꯅꯕꯨ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯝꯗꯅ ꯄꯨꯔꯛꯀꯅꯤ ꯃꯥ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎ ꯑꯩ ꯈꯨꯜꯁꯤꯗꯒꯤ ꯍꯜꯂꯣꯏ ꯏꯃꯥꯅ ꯍꯪꯂꯛꯂꯕꯁꯨ ꯑꯁꯨꯝꯅ ꯍꯥꯏ ꯅꯇꯣꯝꯇꯅ ꯉꯝꯒꯗ꯭ꯔꯣ ꯉꯝꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯃꯥꯏ ꯄꯥꯛꯅ ꯂꯥꯏꯖꯕꯨ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯆꯠꯈ꯭ꯔꯦ ꯊꯧꯕ ꯃꯐꯝ ꯑꯗꯨꯗ ꯄꯟꯊꯗꯅ ꯂꯥꯏꯖ ꯍꯣꯏ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯂꯥꯏꯖ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ ꯂꯥꯡꯂꯦꯟꯁꯨ ꯂꯥꯏꯖ ꯍꯣꯏꯗꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯂꯥꯏꯖ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯊꯣꯏꯕ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ ꯇꯥꯊꯣꯏꯕ ꯂꯥꯡꯂꯦꯟ ꯇꯥ ꯄꯥꯔꯤꯗꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯇꯥꯊꯣꯏꯕ ꯂꯥꯡꯂꯦꯟ ꯑꯩ ꯂꯥꯏꯖ ꯎꯅꯗ꯭ꯔꯤ ꯐꯥꯎꯕ ꯃꯐꯝꯁꯤꯗꯒꯤ ꯍꯜꯂꯔꯣꯏ ꯇꯥꯊꯣꯏꯕ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯔꯒ ꯐꯖꯐꯝ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯑꯩ ꯂꯥꯏꯖ ꯎꯅꯗꯅ ꯍꯜꯂꯣꯏ ꯐꯔꯦ ꯑꯩ ꯂꯥꯏꯖꯗ ꯄꯥꯎꯁꯦ ꯍꯥꯏꯔꯨꯔꯒꯦ ꯂꯥꯡꯂꯦꯟꯅ ꯂꯥꯏꯖ ꯍꯣꯏꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯂꯥꯏꯖ ꯀꯩꯗꯧꯔꯒꯦ ꯆꯠꯅꯤꯅ ꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯆꯪꯉꯛꯑꯗꯤ ꯇꯥꯊꯣꯏꯕꯗꯣ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯂꯩꯍꯧꯏ ꯑꯩꯅ ꯍꯟꯅꯅꯕ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯪ ꯎꯅꯗ꯭ꯔꯤꯉꯩ ꯍꯜꯂꯣꯏ ꯍꯥꯏ ꯅꯪ ꯋꯥꯐꯝꯗꯣ ꯃꯉꯣꯟꯗ ꯈꯪꯍꯟꯈ꯭ꯔꯕꯣ
ꯍꯣꯏ ꯑꯩꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯁ ꯂꯥꯡꯂꯦꯟ ꯅꯪꯁꯤꯗꯤꯕ ꯑꯗꯣ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯕ? ꯑꯩ ꯃꯥꯒ ꯑꯃꯨꯛ ꯎꯅꯔꯔꯣꯏ ꯂꯥꯡꯂꯦꯟ꯫ ꯂꯥꯏꯖꯥ ꯍꯥꯏꯐꯦꯠ ꯎꯅꯔꯨꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯇꯥꯆꯧ ꯄꯥꯕ ꯍꯜꯂꯛꯄꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯤ꯫ ꯇꯥ ꯊꯣꯏꯕꯅ ꯊꯣꯡꯒꯥꯜꯗꯒꯤ ꯍꯜꯂꯨ ꯌꯥꯗꯅ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯀꯩꯅꯣꯝꯃ ꯁꯣꯏꯗꯅ ꯊꯣꯔꯛꯑꯅꯤ꯫ ꯂꯥꯏꯖꯥ ꯃꯊꯥ ꯁꯥꯅ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯅꯝꯕ ꯁꯥꯝ ꯀꯜꯂꯤꯁꯤꯕꯣ? ꯅꯨꯡꯁꯤꯕꯩꯅꯤ꯫ ꯂꯥꯏꯖꯥ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ꯫ ꯆꯠꯂꯣ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎꯔꯣ ꯍꯥꯏꯕ꯫ ꯐꯔꯦ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎꯔꯒꯦ꯫ ꯑꯗꯨꯅꯦꯕ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯄꯨꯟꯅ ꯊꯣꯛꯁꯤ꯫ ꯑꯩ ꯌꯥꯎꯔꯣꯏꯒꯦ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦꯕ꯫ ꯅꯪꯁꯤꯗꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯥ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯕꯗꯨ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯥ ꯆꯪꯁꯤꯟꯗꯨꯅ ꯇꯥ ꯊꯣꯏꯕ ꯌꯨꯝꯗ ꯍꯜꯂꯨ꯫ ꯊꯣꯏꯕ ꯂꯥꯏꯖꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯂꯥꯛꯑꯣ꯫ ꯀꯩꯅꯣ ꯇꯥ ꯊꯣꯏꯕ ꯂꯩꯀꯥꯏ ꯃꯤ ꯎꯅꯤꯌꯦ꯫ ꯑꯗꯨꯗꯤ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯂꯥꯏꯖꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯂꯥꯏꯖꯥꯁꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯣꯏꯕꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯛꯅꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯇꯧꯔꯤꯕꯗꯨ ꯎꯔꯗꯨꯅ ꯐꯔꯦꯗ ꯑꯁꯨꯝꯅ ꯄꯨꯈꯤꯕꯁꯤꯅ꯫ ꯃꯊꯪꯅ ꯑꯩꯒꯤꯃꯨꯛ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯃꯥꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯥꯅ ꯅꯝꯗꯅ ꯄꯨꯁꯜꯂꯛꯂꯕꯅꯤꯅ ꯂꯨꯍꯣꯡꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯝꯗ ꯊꯣꯏꯕꯒ ꯂꯥꯏꯖꯥꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯥꯡꯂꯦꯟꯒ ꯄꯥꯔꯤꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯥꯅ ꯂꯥꯏꯖꯥꯕꯨ ꯍꯥꯟꯅ ꯄꯥꯝꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯥꯕꯨ ꯅꯨꯡꯁꯤꯔꯛꯂꯤ ꯄꯥꯝꯂꯛꯂꯤ꯫ ꯃꯥꯅ ꯈꯟꯕꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯥꯟꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯥ ꯃꯁꯛ ꯃꯇꯧ ꯐꯖꯕꯇ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯃꯆꯨ ꯇꯥꯅ ꯇꯧꯕ ꯍꯩ꯫ ꯊꯣꯏꯕꯤꯅ ꯋꯥ ꯉꯥꯡꯐꯝ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯍꯟꯗꯦ꯫ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯃꯇꯝꯗ ꯍꯥꯎꯅ ꯊꯨꯝꯅ ꯊꯣꯡꯏ꯫ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯤ꯫ ꯐꯤꯃꯛꯇ ꯁꯨꯔꯕꯁꯨ ꯃꯆꯨ ꯇꯥꯅ ꯁꯨꯏ꯫ ꯑꯍꯜ ꯂꯃꯟ ꯊꯧꯒꯜꯂꯣꯟ ꯃꯁꯛ ꯈꯪꯅ ꯆꯠꯂꯤ꯫ ꯃꯤ ꯇꯤꯟꯅꯕ ꯃꯤ ꯄꯨꯟꯕ ꯌꯥꯝꯅ ꯍꯩ꯫ ꯃꯅꯦꯝ ꯊꯣꯏꯕꯤꯒꯤ ꯁꯦꯕꯥꯁꯨ ꯃꯇꯤꯛ ꯆꯥꯅ ꯇꯧꯖꯔꯝꯃꯤ꯫ ꯃꯌꯥꯝꯁꯦ ꯎꯕꯗ ꯃꯅꯦꯝ ꯊꯣꯏꯕꯤ ꯃꯥꯗꯤ ꯂꯥꯏꯖꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤꯔꯝꯃꯤ꯫